KOLKATA RG Kar Hospital gi PG trainee Dr. Ama rep TOUDUNA HATTOKHIBAGI case adubu YANINGDABA UTPA OINA Regional Institute of Medical Science RIMS ki residential doctor faculty Amadi medical staff singna Wakat Meepham Pangthokhre Lamfelda leiba RIMS ki OPD mamangda pangthokhiba protest aduda we want justice, justice delayed is justice denied, violence against doctor is violence against humanity, hang the rapist haibana chingba play card kya su siznaki. Ngasigi mifam adugi matangda RIMS ki senior residence Dr. Sunil Kumar Leisang Themna hai, Dr. Amana ahing chukpa duty taururaba matung awabang ayak potharing ay cherekta miyoy tara romna rep tawduna tamthina hatpa thogdok asi khwaidagi laibak thibani. Dr. Amada thokpagi wanatana thogdok asidi miyoybagi lichat ki wangmadani asigumba lichat chatliba miyoy sing capital panis pigadabani madu tada tungda asigumba thogdok singdagi ngakthokpa ngamgadoribani maram aduna thogdok asina aroiba ohennaba central amasung state laingakna chenaba sing chapchaba cherak pibiu Dr. Singh da chatharakpa kahenba thawong sing asi thingnaba law ama sembagi tangai fadaba leire hainasu mahakna makha takhi angang sigi magi ganang tori ba culprit me amse si su chapchana phagar pri sigi culprit padana phabi ba aduga phai da kano do padana capital punishment pi ba amona tawduna ba summa se hujiki to di doctor tangi wana de si pura humanity ke against chatha ba crime hoire di aduga even doctor hoisuno nurse hoisuno police hoisuno digi sarkar gi ni official hoisuno ka niche hoisuno Dumain sumana chapat apa crime toward the punishment mungkin, juga mungkin nupi masa segi family sih yang lain rehai, juga magi masuk matong na pungpang angin, juga magi kelumana ya mat agak cawa malah itu magi kalau sih lain terus na government di side ini, bos kalau government side kira central government ke side ini, magi family support orang apa kira kenum, topi itu cuma ni, demand tahu healthcare workers, doctors, nurses dah Suma kena saya crime saya ada kan sudah sudah anywhere India ni pun ya macam sih saya tahu tu nama kau amana cuma tahu nama सरकार की साइड देखी सेंट्रल गवर्नमेंट की और स्टेट गवर्नमेंट की साइड की तो saya tahu tu nama mungkin कोई रूल nama law macam apa एक्ट में पास हो गया semua saya कोई depend